ꯇꯦꯍꯔꯥꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯏꯔꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯁꯥꯏꯠ 52ꯗ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯅ ꯑꯃꯦꯔꯤꯀꯟ ꯄꯥꯔꯁꯅꯦꯜ ꯅꯠꯇ꯭ꯔꯒ ꯑꯦꯁꯦꯠꯁꯤꯡꯗ ꯑꯦꯇꯦꯛꯁꯤꯡ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯏꯔꯥꯟꯗ ꯁꯥꯏꯠ 52ꯗ ꯇꯥꯔꯒꯦꯠ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯨꯅ ꯑꯃꯁꯨꯡ ꯁꯥꯊꯤꯅ ꯀꯟꯅ ꯃꯈꯣꯏꯗ ꯊꯥꯒꯅꯤ ꯍꯥꯏꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯏꯔꯥꯛꯇ ꯃꯀꯣꯛ ꯊꯣꯡꯕ ꯏꯔꯥꯟꯒꯤ ꯖꯦꯅꯔꯦꯜ ꯑꯃ ꯍꯥꯠꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯗꯨ ꯉꯥꯛꯊꯣꯛꯂꯗꯨꯅ ꯇ꯭ꯋꯤꯠ ꯑꯃꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯁꯥꯏꯠ 52 ꯍꯥꯏꯔꯤꯕꯗꯨ 1979ꯒꯤ ꯑꯊꯦꯡꯕꯗꯒꯤ ꯍꯧꯔꯒ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯇꯦꯍꯔꯥꯟꯗ ꯂꯩꯕ ꯌꯨꯑꯦꯁ ꯑꯦꯝꯕꯦꯁꯤꯗ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯗꯨꯅ ꯊꯝꯈꯤꯕ ꯑꯃꯦꯔꯤꯀꯟ ꯃꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯏꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔꯗꯤ ꯏꯔꯥꯟꯗ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯕ ꯊꯥꯛꯇ ꯂꯩꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕꯁꯤꯡꯅꯤ꯫ ꯇꯥꯔꯒꯦꯠꯁꯤꯡ ꯑꯗꯨꯗ ꯊꯥꯕꯒ ꯂꯣꯏꯅꯅ ꯏꯔꯥꯛ ꯃꯁꯥꯃꯛꯇ ꯌꯥꯝꯅ ꯊꯨꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯟꯅ ꯊꯥꯒꯅꯤ꯫ ꯃꯈꯥ ꯇꯥꯕ ꯀꯤꯍꯟꯕꯁꯤꯡ ꯌꯨꯑꯦꯁꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤ꯫ ꯌꯨꯑꯦꯁꯅ ꯍꯥꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯏꯔꯥꯟꯅ ꯂꯃꯟ ꯈꯨꯝꯂꯛꯄ ꯇꯥꯔꯕꯗꯤ ꯀꯔꯝꯕ ꯑꯃꯁꯨꯡ ꯀꯗꯥꯏꯗ ꯂꯃꯟ ꯈꯨꯝꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯦꯔꯤꯀꯟꯁꯤꯡꯅ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯉꯛꯇꯨꯅ ꯂꯩꯅꯔꯤ꯫